Prime Minister Narendra Modi ne State Singh amasung UT Singh dagi lakpa Sport Minister Singhi Chinta Sinbir Imphal da hudukpagi thoramda video conference ki khutang da wangang khre. Manipur ki ahana 5-star hotel sanam gi damak tanga si Manipur ki Chief Minister N Biren Kabul lekai da urep wing tam khre. Malay ke chen lupa crore kontra ngi maman oigeda ba number 4 ko na mioi ama police na fagat pangam kre. Uripok AC ki BJP MLA Khairakpong Raghumani Singh asum mahak na fight chairman Mani Reda post lagi ngasu resign to kre. Amade NSCP Phase 5 ki makhada CMN Biren ngasi ICTC mobile van taruk lam thakre. Kurumjari ahan matang kaki MAMI TV Prime Time News media tabir kuning po AMARJIT THOKCHOM na taram na opsari hoji pau sandong pijari. Prime Minister Narendra Modi na ngasi Imphal City Convention da hodokiba Chinta Sibir Ministers of Youth Affairs and Sports of State UT Singhi National Conference hodokpagi thoram video conference ki khutang na saruk yakre. Video conferencing ki khutang da thoram hodokpa duda the Prime Minister express handak sahi gi oina Chintan Sibir Manipur State Fangthokpa asi yamna nungai conference asina handak sahi gi oina North East na leiriba sanaroi singna malem gi oina sanak khonaba gi lamda achobo mai fakpa puraktuna machu ahum gi firal asi malem da maning tamna paihan mangamba oirishanu haiki. Prime Minister Narendra Modi Indigenous Games maru oina sagol kangjai thangta yubilakpe mukna amasung hiang tanaba hairiba masana se singthara dun hai. Hairiba Indigenous Games sing asi yeng bada yamna nungai ba top magun sen ba masana sing North East amasung Manipur na country asigi sports tradition da mafam chaw na kanduna khumang chaw sin na chatlibani haiki. देवी और सज्जनों, मुझे खुशी है कि इस साल देश के स्पोर्ट्स मिनिस्टर्स की ये कॉन्फ्रेंस, ये चिंतन शिविर मणिपुर की धरती पर हो रहा है। नॉर्थ ईस्ट से निकलकर कितने ही खिलाड़ियों ने तिरंगे की शान बढ़ाई है, देश के लिए मेडल जीते हैं। देश की खेल परंपरा को आगे बढ़ाने में पूर्वोत्तर और मणिपुर का महत्वपूर्ण योगदान रहा है। यहां के सगोल कांगजई, थांगता, यूबी लाकपी, मुकना और हियांग तानवा जैसे स्वदेशी खेल अपने आप में बहुत आकर्षक है। जैसे जब हम मणिपुर के ऊलावबी को देखते हैं तो हमें उसमें कबड्डी की झलक दिखती है। यहां का हियांग तानबा केरला की बोट रेस की याद दिलाता है और पोलो से भी मणिपुर का ऐतिहासिक जुड़ाव रहा है। यानी जिस तरह नॉर्थ ईस्ट देश की सांस्कृतिक विविधता में नए रंग भरता है, उसी तरह देश की खेल विविधता को भी नए आयाम देता है। मणिपुर की इंडिजिनस गेम खर पलदुना महान हाई मणिपुर की उलावबी असि कबाटी गमानै हियांग तानबा असिना केरला दा फांगथोकपा हि तानबगी कुमैनिंग सिंहले इतिहास का सागोनरिबा मणिपुर की पोलो असिना कंट्री असिगे कल्चरल डाइवर्सिटी दा अनोब मचु हापचिंदुना कंट्री असिगे स्पोर्ट डाइवर्सिटी दा अनोब डायमेंशन अमा पुबा हौरे हाइना पीएम हाइके
loisilakpada Prime Minister Narendra Modi na high state singi sports minister singna saruk yariba chintan sibir national conference asi loisilakpada makoi gi mot sing phongdok naduna country asida games and sports kumang sausin nabagi tabak thoram singda ahen bagyan share tongladuna hiram asida kumang sausin mangam lagani hai bagi thajabalai haina phongdoki PM Modi ki warol asi piba hek loibaga Union Ministers of Youth Affairs and Sports Anurag Thakur na preside tawna state amasung Union Territory singi sports ki minister singi numit nini gi oiba national conference ngasi Imphal ga city convention da pangthokpa hokre leba asigi tongan ba state amasung Union Territory singdagi punna invited same henmana saruk yaduna pangthokadoriba numinini gi sinten sibir asida leba asi malemda sports ki hiramda mangjin thaba leba ama ohinaba gedamak anobu wakhalon kaya puthokuna khanagadori mifam asina personalities building amasung nation building da meeting thamduna leba asigi naha singbu tongan ba thabak thoram singda saruk yahanaba gedamak wakhalon kaya puthokuna khanagani hairi Haukiba sahi English singani kungani thoigi June thada sinten sibir mifam ase Union Sports Minister Anurag Thakur na Gujarat ki Kevadia da haudokhibani mifam adugi manung the states amasung Union Territory singna leba asigi sports ase karamna mangjal than gadage haibagi matang da khanakiban Manipur ki ahanba 5-star hotel sanana bagi damakta ngasi Manipur ki Chief Minister Nongthomam Bere na Kabul laikai da urep uyung tamkre Hotel Infan ki hek maning da semat kadoriba luxury 5-star hotel ase classic group of company ga Manipur sarkar ga khusamnarga PPP model la sagadabani loinana hotel ase lakleba English singani kungamanga gi sangai festival mamang da loisinaba pandam thamli thorom madura mahut Minister Y Kemsan Trade and Commerce Minister Nemcha Kipjen Health Minister Dr. Sapam Ranjan, CAF and PD Minister L. Susindro, MLA RK Imo Abdul Nasir, TH Arun Kumar, Chief Secretary Rajesh Kumar, Classic Group of Hotel ki Chairman Thangjam Davli, Amadi Official Kiasu Saruyaki. Tharunga Mari Lena Chief Minister N. Biren High 5-star Hotel Ama, State Asida Lena Bagi, Kanna Honaduna, Lakpa Adu Classic Group of Hotel ga, PPP model da Chalaiduna, Mangfang Nargani. Manipur asi hiram kya da samgat sagat pa yabagi potential kya amalai masigi potential sing asi thabak to onthok na hona bada praja miyam gi cooperation amadi support changi kunai asi da fa thabak ama torok pada miyam na mating pangna ba amadi pukning thogat pagi chanabi asi uba horakle maram asina miyam na kunai gi damakta afawa thabak tawbada ninghan na ba leibigano masi khudong chaba asi lawraga miyam changdana Manipur bu chawkhat pagi lambi da pukhat horase Classic Group of Company ne state asida guest kaya amalak pagi piriba service amade hospitality ase aduki matik thagat ningai ni masige damak Manipur sarkar gi maikai dagi Classic Group of Hotel bu haningai leitana thagat pa phongdok chari loinana sagado de 5-star hotel ase achoba mai pakpa ama oirasunu haina yai mangol piki Classic Group of Hotel ki Chairman Thangjam Davli Sebat Kadori ba 5-star hotel adugi model amade akopa marol singi maramda PowerPoint presentation ama period hai sahi Nipan asida company asina Manipur sarkar ga PPP model solai riba Sendra da leiba Classic Hotel amade Imphal Hotel asina lupa crore mari lakh ahum lising kuntra ge revenue puthokpa ngamkre Manipur da hojik nongmada hotel gi ka samanga da gi satruk fawba darkar lei Manipur pumbada leiriba hotel kunmuk asina piba ngambagi ka masing asi chatret khaktane masida room chada nifudi Classic Group na puthokpa ngamle sahi taragi matungda di room gi demand asi nongmada lising amadagi lising mangsau samanga fawba darkar leirakani hojik sagadari 5-star hotel asi ka Humbudra legani loinana chamaga yankai parking space legani loinana mi chamanga muktin bayaba hall amasu yaugani haiki Manipur leang sangsilliba war on drugs ki khongjangi hena mai pakwa thong ama oina mioi ama lupa crore kuntra romgi mamal oigadaba number 4 ga kwanana Imphal East district ki police commando gi kangbuna fagat pangamkhre
Fagalaba Polom Singh Aduga Loinana Mioy Adu ngasi Nungtil Imphal East District Police ki SP ki office da Paumis Singh mamang na putok laduna SP KSS Sibakan tan haiki akak na pau ama fangbadagi ngarang numidang wairam Imphal East District Police Commando gi OC amade hangang PS ki OC gi apun bakangbo amana sangakpham lambi da lakpa gari sing check tobagi thabak chathabada chingnaningai oibang mong da lakpa SUV registration number WB58 BF6620 check to matamna number 4 sing aduga konana gari adu thauduna lakhiba mioi adu fagatkhibani Parwa mioi adugi maming MD Samir Sahi kunga humdoi apokpa MD Hefazuddin kawi lilong sawok mairin khongdagi ni haini makhata na thijinbage thabak chathabada gari da haptuna purakpa tongan da soft case chani ga humfuga manga da hablakpa number 4 kg ahunga gram yankhai mathoi su fagat pangam khibani haini Khatana, Hangang Police Station, the FIR number 44 close 4 2023, Hangang PS under section 21C oblique 60C 63 oblique 29 NDPS Act the Hoi case ama local laga high river Sigi Keno case the involved to river me sing Sikana Karano Kandu no Koi FIR am local at the Makatana Wang Pong to Umatam da high report si Lelong the drug dealer am the Gilo Pony to the Mokoisi interstate key drug Adumba drug trader or Gangu Muni Habiti Kange, Longdagi, High Bob, drug dealer, Sigi, Maming Mata with the lady to press kitchen now to be Masima di Pongo Zarega, Mahata operation Togo Wali, at the Masima Kitang, Patam Kitang Najage, at the Mahata and a high Mapum, Longi particular areas, so you Panzarega press the day to high Mapum Sidigi, Minor, away to the Mahata and Canada, Piga, the Havishing to Sokolina, Mahata operation. The Mahata Makna. Hayak pada sumba trip amam pada moida lupa lising kun ma maina transportation charge maina maina pi hai adu minus maina to puni aduna makata na sigi kesida objiga riba masai to pa missing hai tare lone involved to busing to koi phana na pakan honari further investigation atana koi chathari ai press thamje Sayol Chief Minister Nong Thoma Biren Lusingba BJP lengak asigi MLA ahum da pi kiba posting masa na resign tawkraba matum ngasi uripok asigi BJP MLA khoirakum Ragumani Singhana mangon da pi kiba chairman Manipur Renewable Development Agency Mani Reda dagi resign tobugi resignation paper Chief Minister and Biren Fishin krai ngasi MLA khoirakpam Ragumani Singhana Chief Minister and Biren Fishin giba resignation letter aduda mahakna fam asidagi kari maram gidamukta resign tawribano haibadu mayek sengna pandi adubu mahakna fam asidagi resign tawribasi mahaki personal reason amadagini Chief Minister na mahaki resignation ase accept tobiyo haina mahaki official DO letter da pali panbeyai mamang Sayol Chief Minister and Biren gi advisor gi fam pu Hap Kiba Hero ACG BJP MLA TS Radishyam ne April Taraga Mangada Tourism Corporation gi Chairman from Pairamba Thungju ACG BJP MLA Karam Shyam na April Taraga Tareta Amasung Manipur Development Society MDS ki Chairman from Pairamba Wangjing Tenthagi BJP MLA Paunam Brozen Singhana April Kunda Makoi gi form sing asi Linga asina ningtina power decentralized to bidaba amadi thoksa bidaba na maram oiraga resignation tawkhibadagi state asigi BJP linga asida political gi ahong bakhara uduna leiringai cherak asida uripo asigi BJP MLA khoirakpam Ragumani Singhana ngasi mahakna pairamba Manireda gi chairman from digi ngasi resign tawbigi se pisin kibani Amarom the Chief Minister and Birena Hojik BJP ge MLA Karana Makoi the Piriba posting Asidagi resign to Kerbasu Sharkar Asida Akaiba Kari Amatalate Haina Media Sendokibalekre. Manipur State asida Central Government gi sentang makada National H amasung STD Control Program NACP gi Phase 5 asi April ama lisingani kunga mathoi dagi hongduna mapung fana lisingani kunga taruki March kuntra mathoi fawa paikhat na bathoram tawri haina ngasi ayuk Chief Minister N Biren Singhana Mobile Integrated Counseling and Testing Centers ICTC Ventaruk lamthabagi thoram da phonglokre CM na makhatara duna hai national level da sahi tara manga dagi nifumapan faw wadu leiba adult HIV prevalence asi lising anida
0.55% oirambadagi 2021 da 0.21% hantarakli. Manipur state ki oina adult HIV prevalence asi listing anida 1.99% oirambadagi chahi taragi manungda haibadi 2021 da 1.21 da hanthare adubu HIV AIDS epidemic asim Manipur gi oinadi achoba health challenge ama oiduna leiri. State asigi oina adult HIV prevalence asi 1.05% da leiduna North East states singi manungda Nagaland amasung Mizoram states singi mathangda Manipur na third position leiri. Aduga Manipur da HIV ga sagona dun leiri bo missing asi punna lising kunga taret chamapan marfuga mapanni haike. Chief Minister na hai hojik paikhatliba NACP asina lising ani kunga mga fawgi manungda central government na thamliba target 95 yaw ngamba aduni. State asina chahi asigi March kuntramathoi fawda 95 status asi 58 89 98 ni thamliba target 95 asi mapung phanabagi dama people living with HIV PLHIV listing kunga taruk samanga marfuga mapan gi status khangdokpa PLHIV listing kunga mga chani humfuda antiretroviral treatment tawa amadi PLHIV listing kunga humdoi samapan marfudra taretta suppress viral load tawna target asi yobangam gani haiki. NSCP phase 5 ki guiding principles singdi break the silos build synergies haibusini mobile ICTC asina athapa manung hanjanba daleriba HIV ga sagon naraba hingliba mioi singna health workers counselor nakshin aduna testing sing khudong chawa counseling ningthina piba ngambaga loinana NSCP 5 ki target asu yobada achobo mateng ama oiragani haina Chief Minister Nongthoma Birena phongdoki. Ngasigi ICTC van lamthabagi thorom aduda state health amasung family welfare gi minister Dr. Sapam Ranjan Singha MSC gi official sing su saruyaki maruina mase khoi max na sinbani HIV AIDS ki maruina Manipur da lairiba hojiki drug ki samesya se popi anthatpa aduga drug phaba khatana oi bayadaba ai khoi addict goiraba kangbu sing sisu rehabilitation gi akhoi program si yaudaba yadaba aduna khoi gi hojiki HIV AIDS ki sisu drug related ni hoji phane amna Manipur da yamna handare adubu hoji anoba train ama drug ki kanna lakpa sidaida somda nakala marom da war on drugs ki drive aduga sisu adum hairiba hana addict oiraga leiriba addict oiba sing sisu rehabilitate tawnanaba aduga makhal makha gi laina khogi transferable disease sing haidare ne ko sigi mayam sigi siksu layeng na hona da baya da ba aduna ai khoi masi AIDS control society gi makha da jam da gi lobuni gari taruk ni ahan bagi hujik lawri se CS Brajasan Singha Just Fast Track Special Court Number 2 Manipur na ngasi English ngani taraga nifan ge August kun ga taruk ke nungthil pung ahum lam tawada sahi tara tret ngai de nupi macha amabu Thawal Babu Bazar thongkhong marak thagi kidnap tawduna nupi oibi ge ijat mangan biraba matungda victim nupi macha asibu mathang ge numita Imphal ge Uripo ki area amada hundoktuna thamlambada chenaba nupa ama under section 4 POCSO Act lisingani tarani thogi makhada conviction pikre. Hariba court asina conviction pikraba nupa adugi maming Nemengsa, Elias Memengcha, Elias Thangtin Sen Kongsai, Elias Sanathui, Sehi Kunga Tarit Apokba Ito Kongsai, Cycle NG Finom Dagini. Case asigi prosecution matung ina victim oirebi chahi tara tareta ngai rebi nupi macha asigi Apokba Mafana, Women Police Station Thawalda 2018 gi August tara kunga tareta written complaint ama tauduna mahaki macha nupi asi hariba accused asina Thawal Babu Bazar Thongkhong Manaktagi kidnap Toraba Matung Mafam Khangdaba Jagada Puduna Nupi Oibigi Ijat Mahan Biri Haibadagi WPS Thawal na FIR number 18 close at 2018 under section 366A IPC Amadi 4 POCSO Act 2012 asi registered Tawduna Tigat Pahoki. Police na tungde accused Thangtin Sem Kongsai Elias Sanathoi Fadana Wahung Pahung Chataki Aduga Judicial Magistrate First Class Thawal na lisingani tarani pangi October tarada accused asigi matakta case asiga marilena under section 366A IPC
and 4 POCSO Act 2012 ki makhada charge sheet thangatuna cognizance loraba matung case asige trial chathawa horokibani case asige trial manung da punna prosecution witness taramaswagi statement sing record toki court asina record ta leiba material sing amadi prosecution na accused asige mathakta shiriba maral sing ningchina proof tawungam kiba maramna accused asing ngasi court asida kaukhatuna mahak under section 4 POCSO Act ki makhada maral leiri haina open court amada laukthokhiba loinana case asige sentence hearing hairiba court asida hayeng April 15 da satharagani hairi Tampaki Mahirui Lup Singi amasung section kaya na ngasi ayuk pung taruk tagi startawa haukiba pung tarani tuigi atsum na kaukiba total shutdown handopina na bahai jarabasu maru oina singi district singda ban asi mafung pana startawa haukre ngasi ayuk pung taruk tagi pung tarani tuigi atsum na kaukiba total shutdown asi April ahum atsum amasung rims ki authorities singa state ki mari leinaba minister ahum gi mamang da tawna khiba MOU da rims authorities na matam chana thabak to onthok piraktabadagi chathakibani hairi nakal amarom da achum na ngasi ayuktagi haukiba total shutdown asda all naga students association Manipur Ansam Kuki student organization KSO GHQ Jomi students federation ZSF Jalerong student union Manipur JSUM Tangkhul Katamnau Saklong ZSP GSO Singna ban asi sogat pagi wafam thamlakli aduga masigi onataina bada apunba mahiroi lup taruk amadi aims na all tribal students union Manipur achumda makoina lauthoki ba pung tarani thoge total shutdown adu miyamgi yaifuna ba yenglaga handokpina na ba haikiba laikhrabani total shutdown asina maram oiraga singi district ayambara kechel phamkidi dukan sing thonglona ki inter district highways amasung national highways singda gari sian kidi mahi tampham sing thong lon ki adubu hojik phawbadi pamdagi thodok thokpagi pauliti total shutdown asi Valley district singdadi chawna akaiba pibagi mami tab ukide amaromda hiram asiga mari lena Ministry of Health and Family Welfare MOHFW na rims the group C and D gi posting loan nabagi reservation policy asi kopni yengsili maram asina rims authority na hiram asiga mari lena na che sang sing maru oina April ahum the rims authority state government amasung achung ga inakiwa agreement adu ministry da athoba matamda pikhatnaknaba khangalak le hairi Union Health and Family Welfare Ministry na makhatana rims ki authority na hariba reservation policy asigi matang the decision amata lowridabani rims ki authorities singna hiram asigi matang na ministry ki instruction ingadabani haina direction supirakre hari panbei April ahum the rims authority amasung achum gi representative singa hojik rims da chayet na river reservation policy asiga mari lena na MOU sign tawnaraba matung achum na April mari dagi ban chathawa hogani tawrambadu handokibani hariba MOU asigi state government asigi TA and health minister Health and Family Welfare Minister amasung Chairman of Hill Areas Committee mamang the sign tawnakibani hariba MOU asigi matung in the rims authority na rims the LDC lobugi appointment cancel tawduna mamang da thamkiba reservation norms SC gi 3% OBC gi 13% amasung ST gi 34% asi chana handana LGC lobugi appointment asi week amagi manungda result haidok wa haina yana kibani MOU sign tawna kiba numit adu the rims ki authorities na group C amasung D gi post lobu matamda DOPT guidelines sing ningchina induna recruitment sing pangthokpa haina su yana ki hari adubu hairiba MOU asigi rims ki authorities na matam sana ngaklaktabadagi atsumna naga ngasi ayuk pung taruk tagi numidang wairam pung taruk fawa state wide shutdown lauthokuna ban chathaba hokre aduga achumna rims ki thausadaba authorities singi mathakta matik sab legal action lokhatnaba demand chutori amarom the rims ki director in charge Dr. H Priyosaki Devi achumna ngasi kauriba pung tarani thugi total shutdown asi handokpio haina appeal tori Dr. S. Priyosaki Devi Hai rims ki oina reservation policy samdok samjin toba asi institution asina hekta toba yade authority sunati rims ki reservation policy amasung guidelines finalize toba asi union ministry na toga dabani haiki maram asina rims ki authorities na Ministry of Health and Family Welfare da hojik reservation policy matang da chamam naba lady basi koknum naba athuba matam da paikhat payaba measures sing paikhat pinana ba hijack ki ba laikhrabani hai
April Kungamanga, Leba Koponimita, Aina Tinkrabalalup, Kanglay Yawol Kanaluf, KYKL, Linkat Kibagi Kungamapan, Subama Pokemon Toram Pangtok Lagani. Namit Asiga Marilena, Lup Asigi Chairman and Okena, Wesia Lamdamge Amade, Kanglay Faki, Miam Yawolup Sing, Yawolu Sing, CSO Sing, Miam Giluching Basing, Public Intellectual Sing, Media Gimarup Mapang Sing Paujeloi Punamakta, Yai for Paujel Pirali. Yaifa paujal asina makha taragan hai mamang dalam dam asigi furup khudingmak ningtam lalho horambado ngaside ayambana tangdul leitaba ing tappa puraknaba wari sanabagi mingda pistok ki mingda yeknaba loilam lenga longa yasanarga yawol tokpagi maikaida amuk hanna handorak loidaba mawngda khong thangjinakre lemoriba yawolup marakchagi khara amasu yawol thadok laba yawolup kanglupta ming chananaba paring leppada yawri mayamdagi hena top thong amade aikhoigi kanglei faktari yawol thadok laba yawolup oinaba lup manungda machet tabagi thong amasu mayek sing sathariba sini makhone yawol thadok laba yawolup oijaningdaba kangbu busu ot khairam nanaba thorang kaya tawri Piba masida yawol thadok laba yawolup oidana yawolgi liklamda makha sathajaba lupsingi manungdasu chahi kuntra hena yawolgi aka akumda sharuk yarak laba miyai salaba luchingba kharade chatsi chatngamda leisi lengamda tawduna tasengba lanpamda maithiringaida hana wakalda maromdom maithijaraba luploi oina hingli Yawlup manungda thengnariba tasengba lanphamda maithidringaida hanna mangjongna nungda wakhalda pukningda maithibagi phibam asiga chapmanana khunaidasu luchingbasing amade miyamgi manungda khara masing yamba sharuknadi aikhoi miyamgi neo-fascist oiba lupsingda yawdrabadi hinglaroi haina khannuna hingna sibagi wakhalol leiraba kangleifakni haina wajaw ngangi Tabaktadi aikhoigi saktam muthatnaba thabak ngakta tawri jinga khutka taning tamang onabani Kunaigi apunba punsida hingbagi mahutta lanai kanaba khakta yengba punsi mahing amada hingnarakli Lebak miyam haibadu kaukre senmitlon saukhatnaba puthoknaba hotnabagi mahutta mathoi sabagi amadi sendong tanbagi rent seekinggi thododana hena thajaba thamnari Lichat chumba Wail chumba maru changba icha isu semgatpagi mahutta angangi sangyeng exam mama mapa ahal lamanna thabagum tawnari masi angangi tanoriba wakhalon mayonda corruption gi mahik sangan thajanmani punsigi hiram khudingmakta achumba tawba achumba lichat chatpa haiba fajaba phidamdo mamal yauna khanadre corruption na aikhoigi inatki yungpham oikhre hairi achum arangi Padam leitre tawhaidaba nainadri ai tonglaga loire haiba miyoibaga tayonnaba miyoibagi khunai oina hingba yaroidaba lichat amana aikhoigi khunai gi lichat oirakle angamba setuna sanaba khunai oirakle masigi mahai oina mi khudingmakpu chingnaba amaga thajanaba leitaba khunai oirakle asigumba khunai asi mi ani suna tinaba yade punba yade Macoi taraba singkup sana kairaba kunai oi asigumba phibam asina malengi haukraba puwari da kunai kaya muthatlak khrabani aikoi su panthung aduda sangsilibani ngasigi phibam da aikoi punamak isagi apamba tawjaba haiba lofam thokpa thodang responsibility loba high agency leiba mi asengbagi lichat chatpa mi gi Tabak khutau tawba thawmi subject oidre mitop na kaure yaba thille yaba aningba apam tawba haijadraba thodang macha ama fawba loningdraba law agency leiba mi oiduna potchei haibadi object oire ngasimak haujumak leibak miyamgi khut changhaudrabadi asigumba khunai ama mutpa haibasi matamgi wani faklangda leitumna thabani Punama asigi khwaidagi maru oiba maramdi loilam lengak longi sanglaba senmit longi policy na aikhoigi senmit longi yumpham thongatnaba hotnadana yumpham thugainaba hotnakiba asini
मखोई की सेनमिटलोन की पॉलिसी की पांडम दी अखोई मियाम की इसा की सेंथोक अमत लेहनद्रगा मखोई ने पीथरक खुदोल अदु सारगा हिंगहनमने साकनीबा खुनाई अमा ओहनमने चही हुमुद्रागा मरी की ममांगदा थाखिबा हु पांबी अदु ngasi मफुंग मरी फारकपने मयांग ओलगा अखोई हिंगनी खनमसी हिंसी हाइबनते खरथुन सीख्रसी हाइबने खोंजल यांगना मुटख्रसी हाइबने चही कुंट्रागी ममांगदा पुवारी लेरबोई खल्लुबा खालिस्तान गे इहो नहोनना मथि फोंगलकले कैटलोनिया गे इहोसु तोखिबनते पैलेस्टाइन गे इहोसु सओंग होंखिबगी वाने ngasi sukhale Scotland gi iho mutat kibalate Cuba ki resistance mana manin naidana satari Basque gi iho su wamai sakpagum sakle yamdrabada makhoi gi passive resistance movement satari haibiyai maduna maram oidana makhoi gi saktam kanbangam nari ngasidi globalization gi khumang sausi leba malem asida masagi saktam ngakna ba honabada honaba haibasi furup khuding maki tangai fodable lichit oi masagi saktam ngakpana apunba malemda akaiba karisu tawde yumlo nabada awaba karisu pide aduga furup adudadi kanaba yamna pi saktam ngakpa haibasiga furup ki senmitlon amadi pangalga naknaba mari leinei saktam ngakpa khunai amada furup ka lanai miyoiga amata oi saktam ngaknaba honadrabadi furup ama punsan bayade punsan drabadi pangal leite pangal leitrabadi senmitol fagat hanba yade saktam ngaktana sakhau thanba yade saktam ngaktraba khunai gi miyoi singdi mating yaude makhoidi mahausana matai gi mi marginalized community oirakpatabane matai gi mi oirakpa haibasimak furup adu mutlak labani haina chairman gi yaifa paujal asida palle Manipur amasung Nagaland state singi oina army recruitment Agniveer online combined entrance examination CEE lisingani kungumdoi hayeng April kungamanga ra phangthok kadoriba asigi examination center amasung schedule sing thadorakre PDRO defense Nagaland amasung Manipur na thadorakpa warol amagi matung ina Manipur state ki oina CDS Infotech Churachandpur Max Data Center Imphal Orient Academy Private Limited Imphal and Oriental Naga Academy Ukrul Hariba Center Mafam Sing Asida entrance examination asi thagani entrance examination asi session ahum thokna hayeng ayuk pung nipan makhai dagi mapan makhai fawwa ayuk pung taramathoi makhai dagi numit yung matung pung ama makhai fawwa nungthil pung ahum makhai dagi nungthil pung manga makhai fawwa examination asi thagani Hariba examination thabagi center gi mafam matam sing candidates sing gi admit card ta mention tawri hari exam yawba lakpa candidates sing na exam hodringai minute kuntra gi mamang da exam center sing da thunglaga bani hari amaram da Nagaland state ki oina examination center gi mafam sing asi Patkai Christian College Chumoke Dima Ion Digital John IDZ Pazilist C Kohima da piri hari Superintendent of Police Imphal West Dr. S. Ibom Chagi Luching Makada Imphal West District Police Commando Amasung Imphal West ke police ke apun team amana Imphal ge North AOC da leba mafam kayada drive chathaba matan na mayai kawa ni sada like churaba drug addict tarahundoi fagat kre hari Imphal West Police na fagat aba drug addict sing ado Imphal West Police Station da puraktuna formal identification chatharaba matung Imphal West PS na makhoi sing asi tongan ba drug rehabilitation center da thamna ba pikre hari All children are welcome to school, including children with a disability. Haiba hiram da haukiba. April ge tang taraga Nepal ge chatharakba we ring the bell. Hai naming thon ba campaign asi ngasi terada laiba Bodhi Manjuri High School lotion kre.
Tharom asi lamdam asi da leiriba tongan tongan ba school sing da chatuna disable oiraba angang singbo mahi masing tamba phonghalu makhoibo taramna okpiyo haiba kholau puduna satpa campaign ni haina handicap development foundation ge secretary general Dr. Laishram Binana phongrokte Mana makataraduna high campaign asige maru oiba pandam di disable angang singbo tati tawoina tobidana school adu da leiriba infrastructure sing semdok pagaloina na makhoibo takpi tambiba Oza tongana thambiduna Norman class oina ningthijana tobiyu haike Handicap Development Foundation Manipur Jan Vigas Samiti Varanasi and Lilian Foundation Netherlands ani puna khusam naduna sinba thoram aduda Besheshwar Khumukcham Additional Director of Education S Belly amadi Prem Sharma Headmaster Budhi Manjari High School ne special guest on Sharok Yaki loina support right to education with disability haina signature campaign amasutoke Lions Club Imphal Paradise nan lepten sathar pathavak thorom singi sharok ama oina Khongman Zone 1 da leba Dhananjoy physically handicapped residential English school da chana thangna ba polam khudol tamkre School education sing nan teaching staff sing mahiru sing loina na Lions Club ki members sing na sharok yaki ba thorom aduda Lions Club of Imphal Paradise ki president KS Darendra Singha Secretary Santi Kumar Naurem amade member singna school asige secretary H Brojendra Sharma da potlam singa du khusinake thorom mari lena na Lions Santi Kumar na phongdorak pada club asina chatharakpa relieving the hunger haina differently able single loina na all as home singda chana thangna na potlam sing khudol tambage thorom ge sarok ama oibra pangthok pane haike Dhananjoy physically handicapped residential school asige secretary H Brojendra Sharma na Lions Club ki members sing thagat phongdoke akoigi CP oibisi yawi different type of the disability ne point tawise akoigi oja sin sina yam wana pondatana moisi lamjing biba lamtak biba kotana tawsim so aina moibu hanna thagasari ngasi pudong chawa silauraga hoi makoi yang kana honai mamangi sahida moi automatically handicap sing se akoigi MR Woidana lak pasing si moina yamna hei sing na hendan tawraga akoigi makhong soinai ba mi sing si ai soinai ba sum haijale aduga moigi marakta moi amamam ani ni yepi raga akoigi MR oi ba sing se moi se akoigi normal kai ma do pusal na ba so ja sing na yam kana kona bi akoigi dom da so ja sing bu ngam khai leitana thagasari aduga loina na tungda lakadori ba ngang sing si gisu akoi se makoi se akoi mi ma na dre haidan hunto padi yada ba na karamai tawraga samaj gi mirakta moi se mu hanna Tilan ba yagadagi se oja sing na sukan hona biu aduga kaino ta buni akoi gi hanadi sports ka ni yam salami akoi gi india government na pi dana kotana adugi masigi policy su andak anova sem ga dore adugi akoi gi kaino kaure aduga hana salam ba sports ki salam ba kolam ba sing su ngang sing noi su satre haina noi nang ba tawgano hojik salaga ni akoi state ki oina akoi gi sigum ba kaino sing sigi policy sem ga dagi hoji ngai dana leire sem ju sema ni thuna aduna aina amuka aroi bada puna ko su ai Lion Club pi lakiri ba khoi gi nung su na dagi nusa sa su sa na tawde yade Lion Club hai se moi sing gum saur ga su moi sai awa ana thi dana lei ta lai ra ba thi na kana go no di paisa se ta jom tawra ga phading kai no taw na ti ba Lion Club ju paisa se moi contribution tawra ga khaina raga sigum ba sol ana se pi ne Matam kaya gi mamang dagi ka hena phibum sok tuna misri mina toina thoklaba phaw ba sembi dabadagi mayok tangasi ahing nongyai dagi Imphal yaripok lambi matam kaktan thingjinar ba lambi asigi sharuk ta leiriba club amadi maira pai bi loop sing na warep lokre lambi thingjan bagi khongjang asing asi nungthil kongba khetri leikai da leiba young guidance club ki sanglenda all kongba road united clubs organization amadi tongan na maira pai bi gi loop sing gi luching ba sing gi mifam ama na lep na khibani Loina lambi thingjen bagi matangda Paumi Singa unabada All Kongba Road United Clubs Organization ye convener Lenin Hirom na hai kibada Imphal yaripok lambi asi mari leina ba department amadi lengak na hanna yengbidabana ka hena phibam sok tuna leiribani lambi ge sarok ayamba komjau masing thingamdana leibadagi mathakta pikpana miyamna sathok sasin tawbada toine accident thoktuna miyoi kya gi punsi mangkharban asigoma khudong sadaba asi toina tholakpadagi miyamna lambi sembinanaba lengakta amadi mari leinaba department da tangka kaya da taksinuna lakibani masi fawbada tabidabana ngasi gi numit
asi gi manungda lambi semdabadi matam kaktana thingjillagani haina media gi thongda khangan basu laikrabani adubu ngasi fawa tabak oina pangthoraktabana miyamna imphal yaripok lambi asi matam kaktana thingnana ba warep lobani maram aduna lambi asi gi sharokta leiriba miyamna democratic oiba mongda khongjang sangsinbiu amaromda imphal yaripok lambi thingba horagani haina paw tabadagi ngasi nungtil PWD gi imphal iski ee masamak laktuna lambi semba hongnana bagi tabak paikhat nanaba mari leinaba official singda taksingani haina thajaba piramki loinana mathang thagi kungani thoi fawbagi manungda wari sanaduna imphal yaripok lambi asi tung koina afaba lambi ama oihanabagi wafam khanaba matam pinanabasu hairamki hairi panba yabadi mamang sahida imphal yaripok lambi semdabagi mayokta miyamna lambi thingbagi khongjang sangsilakpada lengakna semlagani haina thajaba pi kibadagi matungina wangkhai ningthem pukri changpham mapadagi wangkhai kaitel asangbi mapa phawbadang semlaga lemhoriba phibam chadana leiriba lambigi sarok singdi ngasi phawba semdana leiraklibani Kamjong District ki number 6 Kolen Women Action for Development what na sinduna gender based violence and crime against women and children in Manipur haiba awareness came ama pangthokre hari came asida khunja singa wari sanaduna makhoi gi nungai taba awaba kaya tanaki hari anambana ising phangdabagi awaba asina makhoi na nungti gi pungkhai ama hena chattuna iril degi ising shokpagi awaba du phongdorake Kunasigi nufa sing da leiba iril da leiba ising thiba chatpani adubo chingthak da leiba ising loina kang le hari Kamjong district ki makha da leiba Kasom subdivision gi number C Myanmar ga tainaduna leiriba mafam sing asidasu ising phangdabagi awawa mayok na hori haina paw sina makha ta na hairi April taraga mafandagi hauduna Assam gi Kasarbon Terapur da chatharakiba ahanba wari liba festival barak beli ngasi bon terapur da leiba barak museum da and library gi complex solution kre festival asi repertory of wari liba Manipur gi meeting makhada barak beli branch Manipuri dance academy amadi barak museum and library ga punna khusam laduna shinmani masida repertory gi Brahmaputra Belly branch tagi wari liba ahum barak belly branch tagi wari liba nipan amadi Manipur digi wari liba mari punna wari liba taraga mangana saruk yaki ngasi lotion bagi tharomda repertory of wari liba Manipur gi director takhelambam Syam Kanhai Singana akhanna mithunglen oina saruk yaraduna phongdokkibada repertory of wari liba Manipur na Manipur gi mapanda mitei singna khundariba mafam singda wari liba artpu sabkhatna ba hona jariba sigi sharuk amoina repertory na ahal oiraba wari liba singda pension amadi award pinanaba repertory of wari liba barak beli branch ke makhada leiba wari liba singsu konsilagani hairi ngasigi festival loishinbagi thauramda repertory of wari liba barak beli branch ke president Hazari Mayum Syam Kishore Sharmana thauram mapu amadi Dr. Kangawam Nayan Chan Singhana retired professor GC College Chilcherna athoiba mithunglen oiki loinana saruk yakiba singda certificate su yentoki Tamenglong da nongmagi oiba cancer awareness scheme ama Tamenglong Assembly constituency MLA Jangham Lungfan Maina sponsorship ki makhada Manipur Oncology Society Imphal ga District Hospital Tamenglong ga khushamnaduna pangthokibani haire aduga kem asi Apollo Group Utopia Tamenglong Ward number 1 ge multi-purpose hall da shinkibani haire district asida cancer cases wangna hengalak posu thengnaki haina doctors singna phongdorli Tamenglong district da wangna hengalak pa thengnari basi nasopharyngeal cancer oral cancer throat larynx lungs stomach colon aduga nupidana breast womb and cervical cancer na common oi haina Dr. Indivor na haiki Dr. Singi matung ina awareness leiba nganna yang thokpa amadi layeng hoba asikhaktana sathiraba leina asi mayok na ngamngani haiki kem asida Jamhenglung famai yauna chief medical officer Tamenglong Dr. G Maja Chunglu leading cancer doctors led by Dr.
Rajkumar Bikramjit Singha MD Medicine DM Medical Oncology Chairman amadi Director Trevi Hospital Langol Laimanai Imphal na Sangaba asigi sharuk yaki amadi cancer lenagi maramdasu wafam kya thamki hari Tamenglongi miyoi singi awaba asi khangduna makoina tariba hospital singi achinba asi thadokuna lakhibani haina panmene haiki Maming chatlaba oncologist Dr. Indiborna makhatana leina asidagi ngakthoknaba miyoi amana hana cancer asi karamna horakpano haibado khang mathau tai haina haiki makhatana mahakna cancer gi achoba horakphamsi tobacco sizinaba sini haiki churup thakpa oigera tobacco chaba oigera miyoi amana churup thakpa leplabade lung cancer nabadagi sada yankai ngakthokpa yai haiki Atopo virus na thokanba viral infection human papilloma cervical womb cancer hepatitis B and C asisu matam chana vaccine kapthok labade ngakthok pa yai haiki aduga aikoina rotten preserved or fermented food or meat asi charoi dabani amadi you alcohol hen thaloi dabani haina Dr. Indiborn haiki healthy lifestyle na cancer naba hantangani su haiki Ngalingaida cancer science khangdokpa anaba yaudana ngakpa pomlakpa breast or axilla chaning thakningba manglakpa chokthabana thuna wet hanthaba yotpada waba khong hambada chang naidaba menopause ki matungda chang naidana blood chatpane hari cancer khangdokpa ngamnanaba hojik phawbagi oinadi test amadi khulai amata leitri UCG, CXR, endoscopy examination, sputum amadi, physical, psychological test asina hojik phawgi oinadi maru oiba oiri haiki. Ngalingaida yeng thokpa amadi layeng hauba asina cancer maithiba pinanaba khwaidagi afawa amadi achoba khongthang oigani haiki. Porompatki Karkinos Hospital, Trevi Hospital, RIMS amadi Jennings Hospital gi the karigumba patient aduna CMHT amadi PMJAY health card param labadi cancer asi lem layingi haina pawa sina makhatana hairi ngarang singjamai sapam lekai da leiba yum ama sabada yum sabagi yochaina khanghaudana manak nakpa HT wire theng lubadagi khudong thiba nangkraba mystery adugi maming sapam santa singha chahi humpu apokpa sapam mani singha thongju kendrigi manung channa leiba okram suthektagi ni hairi haksangi saruk yankai mok sakre haksangi khut yet oi amadi khongda 3rd degree burn oiduna khudaki oiba medical attention sangli Hek pokchaba machanupa ahanna jugali oiduna punna sek shuba chatpagi thabak tawjabani imung asigi amata ngairaba sel tanfam oiriba mahakna khanghaudana asumna thorakpa asida mahaki loinabidi haifam tawfam khangdana lehori shuraga tanjaba imung asida asumna awaba fangjariba asida khara khajik safanabagidama miyamdagi minungsigi tingbang sokliba miyoi asigi loinabi sapam ongbi kunjeswarina thamoi singna miyamdagi nijari Asokpa miyoi asi Jennings da laikan naruraba matung hojik RIMS ki burn ward da admit tawdun leiri hairi ngasi PT Natural Health Clinic koba clinic ama hairok Ward 3 Taurangwam Laikai da hangdokre ngasi asama thoram amaga loinana ahal laman singda Thongni jaraga clinic adu hangdok laduna ngasi khaki oina patient taruk tasu free the treatment piki arapa mafam da chatlaga physiotherapy treatment pi bada khudong shadaba singdagi kharada oiraga su hanthana clinic ase hangmani haiki matungda lakpa patient singdasu ataba discount rate da prajamiyam da clinic asina khudong shaba piri haiki Hojiki matamda physiotherapy gi kanaba amade clinic asida piriba khudong chaba sing adu palladuna Dr. Pravina Taurangbam lahai sharugi anaba haibadi joint pain khujeng nungaitaba physiotherapy gi lying acupuncture lying ba muscle pain kok chikpa tumba yadabagi lying hydrotherapy treatment dieting nutrition amade yoga therapy su lying jari haiki
PT Natural Health Clinic sida phangdaba khudong chaba singse ayambana saru sarangi nuaitaba kai haibadi shoulder pain bu obai natragana khu nuaitaba te khujeng nuaitaba khuding nuaitaba adagi ayambana saru sarang khwang nuaitaba khataba dumbagi therapy gumba dumi phangani ayambana physiotherapy na sina targa layeng ba ma adagi adu natragana acupuncture na yetum macha thilaga mai thajalaga natraga thajan bai thajan da bai अतुमाइन तौरगा लायेंग मा मसल पेन चिंगा लायेंग बया चिप्पा दगी तुम्बा यादब अहिं तुम्बा यादब सिंग लायेंग जे थेरापी हैना खोया तोंगाना इसिंग गा ले जका हिदा के मिक्स तौरगा माइटा गा ट्रीटमेंट पीबा Directorate of Environment and Climate Change Government of Manipur ADC Urkhul amasung Khamatek Urkhulga punna kusamnaduna Urkhul District ki Tangrai Community Hall nomagi oiba solid waste management and plastic bottle bank sing kin kibaga loinana awareness campaign ama pangthokre. Joint Directorate of Environment and Climate Change Government of Manipur T Brajakumarna function asigi chief guest oina saruk yaki. Mahangna Urkhul asi Manipur gi resourceful place amani haiki. Haksangda machi oigadaba chinjak asengba hawa nungsit ising amade afaba mahosagi khal ama darkar lay adubu aikoi punama ase nathai bire haina haike mahakna haukiba chahi kun asida hanadagi honglakliba weather amadi climatic ki fibam asi soidana uramgani haina su haike adubu masida lamdam asigi climatic condition ahong puraknaba thabak ama taude haike amade fibam soksanba henjallakringaida kalhounaba pambai ama thiba darkar oi haike Miyoi singna plastic bag amadi masage kanabada khanduna sizinaba potlam kaya amada phibam asi hena sokanba helakle amadi pollution hengalakpa asina amadi fataba hawa nungsit thadorakleba asi kalengi asabana henhalle hainasu mahana phongdoki hoje roibada maruga paw amane pijari Prime Minister Narendra Modi ne State Singh amasung UT Singh dagi lakpa Sports Minister Singh gi Sinton Shivir Imphal da hodokpagi thoram da video conference ki khuthang da wangang thre Manipur gi hana 5-star hotel sana na bagi demang ngasi Manipur gi Chief Minister N Biren Kabul laikai da urep uying tamkhre Malengi kay tiyan na lupa crore kuntra rongi mamal oiga na ba number 4 ka kona na miyoy ama police ng fagat pangamkre. Pong sige BJP MLA Khwairakpam Ragumani Singasu mahak na Fairam Bamani Chairman Mani Reda post nagi ngasi resign tokre. Amadi NSCP Phase 5 ki makhada CM Birena ngasi ICTC mobile van teruk lam thakre. Hojik fawagi oina ahan matang ka MAMI TV Prime Time News piba matang solution jare ahen bako pawagi damak tu numidang Prime Time News tu meeting tabi punang pu amukana AMARJIT THOKCHOM na kurum jare.